Numit Khudinggi oiba Rashi Phal da Ngashi July gi date to 2024 Ahanba Rashi asidi Mes Rashi Ingna tapthana thauram pangthoknaba honajagani aigi mi masing hengatpa achauba singna nungsibiba shel phangba pangthokningba khara pangthokpa numitni pakhang leisabi singi nungsinagani mahiroi singi honaningani mathangi Rashi asina Brisha Rashi Sekshinna honajagani mingsat hengatpa mina sak khangbiba hengatpa sang yengnabada mai pakpa anauba pot leiba yaba numitni santi leiragani pakhang leisabi singi amata oiragani mahiroi singi lausing hengalagani mathangi Rashi asina Mithun Rashi asauba khatnaningba sokanba numitni gari tapna thauragani marupna yeknaba onkhiba numitni sel pitok pisinda haisingani pakhang leisabi singi mungnagani mahiroi singi wakhal leitaroi mathangi Rashi asina Karkat Rashi wahai akanba sijinnadaba phagani artha lana laubi badagi tokhai taba aranba taba numitni sagaina yengthigani imungda sarangnaba numitni pakhang leisabi singi mat khenagani mahiroi singi honaningde mathangi Rashi asina Singha Rashi haksang wakhal thabak thoramda aphaba chaukhatpa honajaman kanaba numitni lam chatpa mi tinabadi kanaba phanglagani sangyeng mai pakpa numitni pakhang leisabi singi lau taunagani mahiroi singi budi hengalagani mathangi Rashi asina Kaina Rashi haksang phaba walagani sathok sasinda mi tinabada haisingani thauramdi pangthoklagani yasinba misu yamlagani imungda santi leite pakhang leisabi singi wakhal manaroi mahiroi singi wakhal phaksili mathangi Rashi asina Tula Rashi asawna mangjagani sel chatpa helagani makok oiba singnadi nungsibiragani sagainadi yengthigani pot laibadi haisingani gari thaubadi seksingani pakhang leisabi singi mat khenagani mahiroi singi honaningde mathangi Rashi asina Brishak Rashi sekshinna honajagani sayetnaba sark sehing naiba marakta thauramdi pangthoklagani munna khantharaga thauram pangthoknaba honajagani sagaina yengthigani pakhang leisabi singi mungnagani mahiroi singi wakhal phaksili mathangi Rashi asina Danu Rashi asawba hanthaba aruba thauram pangthokpa sak khangbibadagi hengatpa sel phangba mamal yamba pot leiba yaba numitni imungda sarangnagani pakhang leisabi singi mat khenagani mahiroi singi honaningde mathangi Rashi asina Makar Rashi khudong saba mayoknaba sel phangba pangthokningba pangthokpa haksang wakhal phagatpa numitni lusingba singna sanbiragani arapa chatpa kanagani pakhang leisabi singi wakhal managani mahiroi singi lausing hengalagani mathangi Rashi asina Kumbha Rashi sarangnaba nungnangba ama natraga ama khanba numitni mateng pibiba mi yam khatpa misang hengatpa numitni sathok sasinda lon manadaba tinaba kanagani pakhang leisabi singi nungsinagani mahiroi singi budi saukhatlagani mathangi aroiba Rashi asida Min Rashi yasinba yengshinba yamba kalakpa hengatpa numitni achauba singna sanbirasu sagainadi yengthigani sel maram sadana chatlagani imungda santi leite pakhang leisabi singi mungnagani mahiroi singi honaningde channel asibu nungsibiduna Rashi Phal tabiriba viewer pumnamakpu channel asibu subscribe tawbiramba amadi video asibu like tawbiramba kaubigano numit khudinggi oiba Rashi Phal hapta gi oiba Rashi Phal sang naina upload tawjarake